Good morning everyone. ꯍꯥꯟꯅ ꯌꯦꯡꯈꯤꯕ ꯃꯤ ꯑꯣꯏꯇꯥꯔꯒꯁꯨ ꯅꯧꯅ ꯌꯦꯡꯕ ꯃꯤ ꯑꯣꯏꯇꯥꯔꯒꯁꯨ welcome to my channel. ꯑꯩ ꯃꯤꯡ ꯀꯕꯤꯇꯥ ꯀꯧꯏꯀꯣ. ꯑꯩ ꯁꯤꯛꯀꯤꯝꯗ ꯆꯍꯤ 2-3 ꯁꯨꯔꯛꯀꯗꯣꯔꯦ ꯂꯩꯔꯛꯄ. ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ ꯑꯩꯅ day to day ꯂꯥꯏꯐꯀꯤ ꯑꯣꯏꯕ daily vlog ꯁꯦꯝꯃꯒ ꯊꯥꯒꯠꯄꯅꯦ. ꯃꯌꯥꯝꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯥꯔꯒꯗꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯁꯨ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤꯀꯣ. ꯇꯨꯝꯕ ꯍꯧꯒꯠꯂꯒ ꯏꯁꯥꯒꯤ ꯀꯥ ꯑꯗꯒꯤ ꯐꯃꯨꯡꯁꯦ ꯐꯖꯅ ꯂꯣꯏꯁꯤꯜꯂꯣꯕ. ꯍꯥꯏꯗꯤ ꯍꯣꯔꯦꯟ ꯋꯥꯅ ꯍꯜꯂꯛꯑꯀꯥꯟꯗ ꯆꯪꯕꯗꯀꯣ ꯅꯥꯜꯂꯒ ꯂꯩꯔꯝꯅꯕ. ꯏꯁꯤꯡ ꯌꯥꯝ ꯊꯛꯎ ꯑꯌꯨꯛꯇ. ꯅꯨꯃꯤꯠ 5ꯒꯨꯝꯕ ꯁꯨꯔꯦ ꯁꯤꯗ ꯅꯨꯡꯁꯥ ꯌꯥꯝ ꯀꯟꯅ ꯁꯥꯔꯛꯏꯁꯦ. ꯏꯃꯥꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯈꯨꯟꯅꯨ ꯃꯌꯥꯝꯁꯦ ꯃꯆꯤꯟꯖꯥꯛ ꯊꯥꯛꯄꯤꯕꯒꯤ ꯆꯥꯅꯕꯅꯦꯅ ꯉꯥꯏ ꯂꯩꯔꯤ ꯃꯌꯥꯝꯁꯦ. ꯁꯣꯔꯣꯛ ꯃꯄꯥꯟꯅꯤꯀꯣ ꯑꯩꯒꯤ ꯌꯨꯝꯁꯦ. ꯑꯗꯨꯅ ꯅꯨꯡꯁꯥ ꯁꯥꯔꯀꯥꯟꯗꯗꯤ ꯎꯐꯨꯟ ꯌꯥꯝꯅ ꯄꯥꯏꯁꯜꯂꯦ. ꯁ꯭ꯋꯥꯏꯗꯒꯤ ꯁꯤꯛꯀꯤꯝꯗꯒꯤ ꯃꯤꯁꯨ ꯌꯦꯡꯕ ꯑꯗꯨꯝ ꯌꯥꯎꯕ ꯃꯥꯜꯂꯦ. ꯑꯗꯨꯅ ꯍꯤꯟꯗꯤꯗ ꯕ꯭ꯂꯣꯛ ꯁꯦꯝꯃꯛꯑꯣꯅ ꯍꯥꯏꯀꯣ. ꯑꯗꯨꯅ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯑꯩ ꯍꯤꯟꯗꯤꯗ ꯑꯣꯏꯅ ꯁꯦꯝꯃꯛꯀꯦꯀꯣ. ꯅꯨꯡꯁꯥ ꯁꯥꯔꯤꯉꯩꯗ ꯐꯤꯔꯣꯟ ꯃꯌꯥꯝ ꯑꯃ ꯁꯨꯗꯣꯛꯑꯒ ꯐꯧꯗꯣꯛꯍꯧꯗ꯭ꯔꯗꯤ ꯁꯤꯗꯗꯤ ꯃꯊꯪ ꯊꯥꯗꯒꯤ ꯑꯦꯄ꯭ꯔꯤꯜꯗꯒꯤꯗꯤ ꯅꯣꯡ ꯌꯥꯝ ꯀꯟꯅ ꯆꯨꯔꯛꯑꯅꯤꯀꯣ. ꯑꯗꯒꯤ ꯆꯤꯡ ꯅꯤꯡꯈꯥꯏꯕ ꯃꯌꯥꯝ ꯑꯃ ꯍꯧꯔꯛꯑꯅꯤ ꯁꯤꯗꯗꯤ. ꯃꯤꯒꯤ ꯍꯨꯏꯅꯤꯀꯣ ꯁꯤꯁꯦ. ꯃꯃꯤꯡ ꯀꯩ ꯀꯧꯒꯦꯗꯤ ꯈꯪꯗꯦ. ꯑꯩꯅꯗꯤ ꯇꯥꯏꯒꯔ ꯀꯧꯋꯦ. ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯕꯤꯁꯀꯤꯠ ꯆꯥꯕ ꯑꯗꯨꯝ ꯂꯥꯛꯄꯅꯦ. ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯊꯪꯅꯕꯗꯅꯤꯀꯣ ꯁꯤꯗ ꯄꯨꯂꯤꯁ ꯑꯥꯎꯠꯄꯣꯁꯠ ꯂꯩꯔꯤꯁꯦ. ꯁ꯭ꯋꯥꯏꯗ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯒꯣꯔꯃꯦꯟꯠꯀꯤ ꯁ꯭ꯀꯨꯜꯁꯤꯡꯁꯦ ꯌꯥꯝ ꯐꯖꯅ ꯆꯠꯂꯦ. ꯑꯣꯖꯥꯈꯩꯁꯦ ꯆꯥꯡ ꯅꯥꯏꯅ ꯁ꯭ꯀꯨꯜ ꯑꯗꯨꯝ ꯀꯥꯏꯌꯦ. ꯒꯣꯔꯃꯦꯟꯠꯀꯤ ꯇꯤꯆꯔꯅꯤ ꯍꯥꯏꯅ ꯌꯥꯝ ꯇꯣꯏꯅ ꯀꯥꯗꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯦꯀꯣ. ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯠꯇꯕ ꯌꯥꯗꯦ ꯃꯣꯏꯗꯤ. ꯑꯁꯤ ꯃꯈꯥꯗ ꯑꯁꯪꯕ ꯑꯃ ꯂꯩꯁꯤꯁꯨ ꯁ꯭ꯀꯨꯜꯅꯤ. ꯁꯤꯛꯀꯤꯝꯒꯤ ꯃꯤꯈꯩꯁꯦ ꯃꯦꯖꯣꯔꯤꯇꯤꯗ ꯅꯦꯄꯥꯂꯤ ꯑꯣꯏꯅ ꯉꯥꯡꯉꯤ. ꯑꯗꯨꯒ ꯃꯣꯏꯒꯤ ꯃꯁꯥ ꯃꯁꯥꯒꯤ ꯖꯥꯠꯀꯤ ꯑꯣꯏꯅ ꯃꯔꯣꯟ ꯂꯣꯏꯅ ꯂꯩꯖꯩꯀꯣ. ꯑꯩꯁꯨ ꯁꯤꯗ ꯆꯍꯤ 3 ꯁꯨꯔꯛꯀꯗꯧꯔꯕꯅꯤꯅ ꯅꯦꯄꯥꯂꯤ ꯃꯣꯏ ꯉꯥꯡꯅꯕꯁꯦ ꯑꯩ ꯀꯩ ꯍꯥꯏꯅ ꯂꯣꯏ ꯈꯪꯉꯦꯕ. ꯑꯗꯨꯅ ꯗꯨꯀꯥꯟꯗ ꯄꯣꯠ ꯆꯩ ꯂꯩꯕ ꯆꯠꯄꯒꯨꯝꯕꯗ ꯑꯩꯁꯨ ꯃꯔꯛ ꯃꯔꯛꯇ ꯅꯦꯄꯥꯂꯤꯒꯨꯝꯕ ꯉꯥꯡꯉꯤꯀꯣ. ꯐꯖꯅꯗꯤ ꯉꯥꯡꯕ ꯍꯩꯇꯦ. ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯇ꯭ꯔꯥꯏꯗꯤ ꯑꯗꯨꯝ ꯇꯧꯋꯦꯕ ꯉꯥꯡꯅꯕ. ꯗꯨꯀꯥꯟꯁꯤꯡꯁꯦ ꯌꯥꯝꯅ ꯂꯥꯞꯇꯦꯀꯣ ꯂꯩꯔꯤꯁꯦ. ꯑꯃꯅ ꯃꯊꯛꯇ ꯑꯃꯅ ꯃꯈꯥꯗꯅꯦ ꯂꯩꯔꯤꯁꯦ. ꯆꯤꯡ ꯑꯣꯏꯕꯒꯤꯔ ꯀꯩꯅꯣ ꯈꯪꯗꯦ. ꯑꯉꯝꯕ ꯀꯥꯈꯠꯄ ꯀꯨꯝꯊꯕ ꯇꯧꯕꯗ ꯌꯥꯝ ꯋꯥꯏꯀꯣ. ꯅꯠꯇ꯭ꯔꯒꯅ ꯑꯩꯅ ꯃꯄꯥꯟ ꯊꯣꯛꯇꯕꯒꯤꯔ ꯀꯩꯅꯣ. ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯠꯄ ꯍꯥꯏꯗꯤ ꯋꯥꯛ ꯆꯠꯇꯕꯒꯤꯔ ꯀꯩꯅꯣ. ꯌꯨꯝꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯩꯕꯗ ꯑꯩꯗꯣ ꯍꯤꯟꯗꯤ ꯈꯔ ꯉꯥꯡ ꯅꯦꯄꯥꯂꯤ ꯈꯔ ꯉꯥꯡ ꯑꯩꯈꯣꯏ ꯏꯃꯥꯒ ꯋꯥꯔꯤ ꯈꯔ ꯁꯥꯟꯅ ꯃꯤ ꯑꯇꯣꯞꯄꯒ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯕꯗ ꯃꯔꯛ ꯃꯔꯛꯇ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯤ ꯉꯥꯡꯕꯁꯦ ꯃꯩꯇꯩꯂꯣꯟ ꯉꯥꯡꯕꯁꯦ ꯍꯥꯏꯗꯤ ꯈꯪꯖꯤꯜꯂꯛꯇꯕꯗꯧꯅ ꯉꯥꯡꯕ ꯊꯣꯛꯇꯕꯗꯧꯅ ꯇꯧꯔꯛꯑꯦꯀꯣ ꯍꯧꯖꯤꯛꯀꯥꯟꯁꯦ. ꯑꯩꯅ ꯁꯤꯗ ꯂꯦꯞꯄꯤꯁꯤꯗꯒꯤ ꯁꯤꯡꯇꯥꯝ ꯕꯖꯥꯔ ꯎꯏꯌꯦꯀꯣ. ꯉꯁꯤꯁꯦ ꯅꯨꯡꯁꯥ ꯈꯔ ꯁꯥꯕꯁꯤꯗ ꯐꯖꯅ ꯎꯒꯗ꯭ꯔꯥ ꯍꯥꯏꯅ ꯇꯧꯕꯅꯦ. ꯑꯗꯣ ꯅꯣꯡ ꯇꯥꯔꯛꯑꯀꯥꯟꯗꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯍꯦꯜꯂꯅꯤ ꯐꯖꯅ ꯎꯕ. ꯑꯌꯨꯛꯇꯗꯤ ꯅꯨꯡꯁꯤꯠ ꯌꯥꯝ ꯀꯟꯅ ꯁꯤꯠꯇꯦꯀꯣ. ꯍꯧꯖꯤꯛ ꯄꯨꯡ 7 ꯑꯗꯥꯏꯃꯨꯛ ꯇꯥꯔꯦ. ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯅꯨꯡꯁꯤꯠ ꯌꯥꯝ ꯀꯟꯅ ꯁꯤꯠꯇꯦꯕ. ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯄꯨꯡ 1-2 ꯇꯥꯔꯛ ꯇꯥꯔꯗꯤ ꯅꯨꯡꯁꯤꯠ ꯌꯥꯝ ꯁꯤꯠꯂꯦꯀꯣ ꯁꯤꯗꯗꯤ. ꯏꯁꯤꯡ ꯌꯥꯝ ꯀꯟꯅ ꯆꯥꯏꯗ꯭ꯔꯁꯨ ꯌꯥꯏꯀꯣ ꯁꯤꯒꯤ ꯂꯩꯁꯦ. ꯃꯔꯛ ꯃꯔꯛꯇ ꯈꯇꯪ ꯆꯥꯏꯕꯅꯦ. ꯍꯞꯇꯥ ꯑꯃꯗ ꯑꯃꯨꯔꯛꯀꯨꯝꯕ. ꯅꯨꯡꯁꯥ ꯌꯥꯝꯅ ꯁꯥꯕꯅꯤꯅ ꯁꯟꯁꯀ꯭ꯔꯤꯟ ꯇꯩꯗ꯭ꯔꯗꯤ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯗꯦꯀꯣ. ꯌꯨꯝꯗ ꯂꯩꯔꯤꯁꯦ ꯊꯕꯛ ꯀꯩꯝꯇ ꯇꯧꯗꯦ ꯑꯩ. ꯁꯦꯃꯤꯁꯇꯔ ꯍꯧꯔꯀꯥꯟꯗ ꯀ꯭ꯂꯥꯁꯀꯨꯝꯕ ꯍꯧꯔꯀꯥꯟꯗꯗꯤ ꯃꯔꯛ ꯃꯔꯛꯇ ꯂꯥꯏꯔꯤꯛꯀꯨꯝꯕ ꯄꯥꯔꯀꯥꯟꯗ ꯊꯕꯛꯄꯨꯗꯤ ꯆꯤꯜꯂꯦꯀꯣ. ꯑꯦꯛꯖꯥꯝꯒꯨꯝꯕ ꯂꯩꯔꯀꯥꯟꯗꯗꯤ ꯆꯤꯜꯂꯦꯕ. ꯅꯠꯇ꯭ꯔꯗꯤ ꯊꯕꯛ ꯀꯩꯝꯇ ꯆꯤꯟꯗꯦ. ꯅꯣꯡꯉꯥꯜꯂꯒ ꯍꯧꯒꯠꯂꯒ ꯆꯥꯛ ꯊꯣꯡꯉꯒ
ꯐꯤ ꯁꯨꯔꯒ ꯅꯨꯡꯗꯥꯡ ꯑꯃꯨꯛ ꯆꯥꯛ ꯊꯣꯡꯉꯒ ꯂꯣꯏꯔꯦꯀꯣ ꯑꯩꯒꯤ ꯊꯕꯛ ꯑꯗꯨꯅ ꯄꯣꯠ ꯆꯩ ꯊꯥꯕꯒꯤ ꯂꯝ ꯂꯩꯇꯕꯁꯨ ꯅꯠꯇꯦ ꯑꯗꯨꯅ ꯄꯣꯠ ꯆꯩ ꯊꯥꯖꯤꯜꯂꯗꯤ ꯌꯨꯝꯒꯤ ꯆꯥꯕꯒꯤ ꯑꯣꯏꯔꯁꯨ ꯌꯥꯏꯗꯅ ꯃꯃꯥꯡ ꯆꯍꯤꯗ ꯁꯤꯀꯤꯝꯗ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯀꯦꯖꯤꯗ ꯂꯨꯄꯥ 100 ꯍꯦꯟꯅ ꯄꯤꯀꯣ ꯑꯩꯅ 240 ꯑꯗꯥꯏ ꯐꯥꯎꯕ ꯂꯩꯌꯦꯕ ꯌꯥꯝ ꯇꯥꯡꯕ ꯃꯇꯥꯡ ꯌꯥꯎꯔꯛꯏꯀꯣ ꯊꯥꯒꯦꯅ ꯇꯧꯕꯅꯦ ꯑꯗꯣ ꯍꯧꯔꯧ ꯌꯥꯗꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯩꯅ ꯍꯩꯇꯕꯩꯔ ꯀꯩꯅꯣ ꯑꯗꯨꯝ ꯁꯤꯈꯤꯀꯣ ꯆꯥꯅ ꯊꯛꯅꯕ ꯏꯟꯖꯥꯡ ꯅꯥꯄꯤ ꯀꯩꯁꯦ ꯊꯥꯖꯤꯜꯂꯗꯤ ꯂꯩꯗ꯭ꯔꯁꯨ ꯌꯥꯏꯗꯅ ꯄꯩꯁꯥꯁꯨ ꯁꯦꯞ ꯑꯣꯏꯕ ꯑꯗꯨꯒ ꯑꯣꯔꯒꯥꯅꯤꯛ ꯑꯣꯏꯔꯒ ꯐ꯭ꯔꯦꯁ ꯑꯣꯏꯔꯒ ꯆꯥꯕꯁꯤꯁꯨ ꯐꯩꯀꯣ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅ ꯅꯍꯥꯟ ꯂꯝꯕꯤꯗꯒꯤ ꯍꯜꯂꯛꯄꯗ ꯂꯩꯔꯛꯄ ꯍꯋꯥꯏꯖꯥꯔ ꯊꯣꯡꯒꯦ ꯇꯧꯕꯅꯤꯀꯣ ꯍꯋꯥꯏꯖꯥꯔꯁꯦ ꯁꯤꯗꯗꯤ ꯀꯤꯅꯦꯃꯥ ꯍꯥꯏ ꯃꯤꯈꯩꯁꯦ ꯌꯥꯝ ꯄꯥꯝꯅ ꯑꯗꯨꯝ ꯆꯥꯅꯩ ꯑꯆꯥꯔꯒꯨꯝꯕ ꯁꯦꯝꯃꯀꯥꯟꯗ ꯑꯩꯈꯣꯏꯔꯣꯝꯒꯤ ꯑꯗꯨꯃꯥꯏꯅ ꯍꯋꯥꯏꯖꯥꯔꯁꯦ ꯐꯖꯅ ꯀꯨꯏꯅ ꯊꯝꯃꯀꯥꯟꯗ ꯃꯍꯥꯎ ꯑꯃ ꯊꯣꯛꯄꯗꯨꯗꯤ ꯑꯣꯏꯗꯦꯀꯣ ꯁꯤꯗꯗꯤ ꯃꯅꯝꯁꯨ ꯌꯥꯝ ꯀꯟꯅ ꯅꯝꯗꯦ ꯑꯩꯈꯣꯏꯔꯣꯝꯒꯤꯅ ꯍꯦꯜꯂꯤꯀꯣ ꯍꯥꯎꯕ ꯑꯗꯨ ꯑꯣꯏꯔꯁꯨ ꯁꯤꯗꯗꯤ ꯍꯥꯏꯗꯤ ꯐꯪꯗꯕꯅꯤꯅ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯆꯥ ꯇꯥꯕꯅꯤ ꯀꯪꯍꯜꯂꯀꯥꯟꯗ ꯄꯦꯀꯦꯠꯇ ꯍꯥꯜꯂꯒ ꯌꯣꯟꯕꯁꯨ ꯂꯩꯀꯣ ꯂꯨꯄꯥ 50ꯒꯨꯝꯕ ꯄꯤꯕ 100ꯒꯨꯝꯕ ꯄꯤꯕ ꯑꯗꯨꯃꯥꯏꯅ ꯌꯣꯜꯂꯤꯀꯣ ꯉꯁꯤ ꯅꯨꯡꯁꯥ ꯁꯥꯕꯁꯤꯗ ꯁꯤꯗ ꯎꯟ ꯇꯥꯕ ꯆꯤꯡꯁꯤ ꯎꯏꯌꯦꯀꯣ ꯑꯩꯒꯤ ꯀꯦꯃꯦꯔꯥꯁꯤꯅ ꯃꯌꯦꯛ ꯁꯦꯡꯗꯕꯒꯤ ꯐꯖꯅꯗꯤ ꯎꯔꯝꯃꯔꯣꯏ ꯑꯗꯨ ꯃꯤꯠꯅ ꯎꯕꯁꯦ ꯁꯤꯗꯒꯤ ꯎꯕꯁꯤꯗꯤ ꯌꯥꯝ ꯐꯖꯩꯀꯣ ꯌꯦꯡꯕꯗ ꯅꯣꯡ ꯆꯨꯔꯒ ꯍꯥꯡꯗꯣꯔꯛꯄ ꯃꯇꯝꯗꯗꯤ ꯌꯦꯡꯕꯗꯤ ꯌꯥꯝ ꯐꯖꯩ ꯁꯤꯗ ꯅꯨꯡꯁꯤꯠꯁꯨ ꯌꯥꯝ ꯁꯤꯠꯂꯦ ꯅꯨꯡꯁꯥꯁꯨ ꯌꯥꯝ ꯁꯥꯏꯌꯦ ꯉꯁꯤꯗꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯅꯨꯡꯁꯤꯠ ꯁꯤꯠꯂꯒ ꯂꯩꯈꯤꯗꯣꯏꯅꯤꯀꯣ ꯍꯟꯗꯛꯀꯤ ꯊꯥ ꯂꯣꯏꯔꯛꯄꯁꯤ ꯐꯥꯎꯕ ꯃꯈꯣꯟꯁꯤ ꯇꯥꯎ ꯌꯦꯡꯉꯨ ꯌꯨꯝꯁꯦ ꯊꯤꯕ ꯌꯥꯝ ꯂꯥꯏꯔꯅꯤꯀꯣ ꯑꯩꯈꯣꯏꯒꯤꯁꯦ ꯁꯣꯔꯣꯛ ꯃꯄꯥꯟ ꯑꯣꯏꯕꯅꯤꯅ ꯑꯗꯨꯅ ꯀꯣꯏꯕ ꯂꯥꯛꯅꯤꯡꯉꯁꯨ ꯍꯥꯏꯔꯛꯑꯣ ꯌꯨꯝ ꯁꯪꯒꯥꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯑꯃꯅ ꯄꯤꯔꯛꯄꯅꯤꯀꯣ ꯑꯩꯉꯣꯟꯗ ꯁꯤꯁꯦ ꯌꯨꯝ ꯁꯪꯒꯥꯕꯒꯤꯅꯦꯅ ꯑꯗꯨꯒ ꯅꯨꯡꯁꯤꯠꯁꯤꯅ ꯂꯣꯏ ꯇꯨ ꯂꯩꯔꯝꯃꯦ ꯀꯔꯥꯏꯗꯅꯣꯃ ꯊꯝꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯋꯥꯁꯤꯡ ꯃꯦꯆꯤꯟ ꯁꯦꯝꯕ ꯃꯤ ꯂꯥꯛꯇ꯭ꯔꯤ ꯍꯧꯖꯤꯛꯐꯥꯎ ꯁꯥꯝꯁꯪ ꯀꯝꯄꯅꯤꯒꯤ ꯑꯣꯐꯤꯁꯇꯒꯤ ꯂꯥꯛꯀꯗꯧꯕꯅꯦ ꯁꯦꯝꯕꯗꯣ ꯑꯗꯨꯅ ꯈꯨꯠꯅ ꯑꯗꯨꯝ ꯁꯨꯕ ꯇꯥꯔꯦ ꯍꯧꯖꯤꯛꯁꯨ ꯁꯤꯗ ꯆꯤꯡ ꯑꯣꯏꯔꯁꯨ ꯏꯁꯤꯡꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦꯀꯣ ꯅꯣꯡ ꯆꯨꯕ ꯃꯇꯝꯗꯁꯨ ꯏꯁꯤꯡ ꯅꯩꯔꯒ ꯑꯗꯨꯝ ꯂꯥꯛꯑꯦ ꯑꯗꯨꯒ ꯅꯨꯡꯁꯥ ꯁꯥꯔꯛꯑꯀꯥꯟꯗꯗꯤ ꯏꯁꯤꯡꯁꯦ ꯌꯥꯝꯅ ꯂꯥꯛꯇꯦꯕ ꯑꯗꯨꯅ ꯉꯔꯥꯡꯗꯒꯤ ꯏꯁꯤꯡ ꯈꯔ ꯌꯥꯝꯅ ꯂꯥꯛꯑꯦ ꯑꯗꯨꯅ ꯐꯤ ꯁꯨꯗꯣꯛꯍꯧꯔꯤꯅꯦ ꯕꯥꯏꯛꯁꯦ ꯁꯤꯗ ꯂꯩꯔꯛꯏꯁꯦ ꯊꯥ 2ꯃꯨꯛ ꯁꯨꯔꯦ ꯃꯄꯨ ꯆꯠꯈꯤꯕꯗꯒꯤ ꯊꯧꯕꯤꯅꯕ ꯃꯤꯁꯨ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯃꯔꯛ ꯃꯔꯛꯇ ꯑꯩꯅ ꯈꯔ ꯈꯔ ꯑꯣꯟ ꯇꯧꯔꯒ ꯊꯝꯃꯤ ꯕꯦꯇ꯭ꯔꯤ ꯗꯥꯎꯟ ꯑꯣꯏꯗꯅꯕ ꯍꯥꯏꯅ ꯅꯨꯡꯉꯥꯏꯇꯦ ꯊꯥ 5ꯃꯨꯛ ꯂꯩꯔꯀꯥꯟꯗ ꯃꯄꯨ ꯍꯜꯂꯛꯑꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯊꯧꯕꯤꯔꯅꯤ ꯐꯤꯗꯣ ꯁꯨꯅꯕꯗꯣ ꯌꯥꯗ ꯇꯥꯔꯒꯁꯨ ꯗ꯭ꯔꯥꯏ ꯇꯧꯕꯗꯤ ꯌꯥꯔꯤꯀꯣ ꯑꯗꯨꯅ ꯌꯥꯝ ꯊꯨꯅ ꯀꯪꯉꯤꯀꯣ ꯅꯨꯡꯁꯤꯠꯁꯨ ꯌꯥꯝ ꯁꯤꯠꯄꯅꯤꯅ ꯃꯣꯠꯁꯨ ꯌꯥꯝꯅ ꯃꯣꯠꯂꯦ ꯁꯣꯔꯣꯛ ꯃꯄꯥꯟ ꯑꯣꯏꯕꯅꯤꯅ ꯊꯨꯞꯆꯅꯕ ꯆꯦꯔꯪꯗꯨꯁꯨ ꯂꯣꯏꯅ ꯁꯦꯒꯥꯏꯈ꯭ꯔꯦ ꯑꯗꯨꯅ ꯑꯃ ꯂꯩꯔꯨꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯊꯥꯡꯖꯤꯡ ꯃꯔꯨꯅꯤꯀꯣ ꯁꯤꯁꯦ ꯁꯤꯗ ꯃꯈꯟ ꯅꯥꯏꯅ ꯄꯦꯀꯦꯠꯇ ꯌꯥꯎꯔꯤꯁꯦ ꯘꯤ ꯍꯥꯞꯄꯒ ꯅꯠꯇ꯭ꯔꯒꯅ ꯊꯥꯎ ꯈꯔ ꯍꯥꯞꯄꯒ ꯉꯧꯊꯣꯛꯑꯒ ꯆꯥꯔꯗꯤ ꯍꯥꯎꯋꯦꯀꯣ ꯁꯤꯁꯦ ꯀꯣꯀꯥ ꯅꯨꯗꯜꯁꯦ ꯍꯥꯎꯋꯦꯀꯣ ꯁꯤꯁꯦ ꯂꯨꯄꯥ 50 ꯄꯤ ꯄꯦꯀꯦꯠ ꯑꯃꯗ ꯅꯨꯗꯜꯁ ꯆꯥꯕ ꯂꯣꯏꯔꯒ ꯅꯍꯥꯟ ꯃꯥꯏꯔꯦꯟ ꯈꯔ ꯊꯥꯈꯤꯕꯅꯦ ꯑꯗꯨ ꯃꯐꯝ ꯍꯣꯡꯗꯣꯛꯀꯦꯅ ꯇꯧꯕꯅꯦ ꯅꯣꯡ ꯆꯨꯔꯛꯑꯅꯤꯀꯣ ꯃꯊꯪ ꯊꯥꯗꯒꯤꯗꯤ ꯑꯗꯨꯅ ꯍꯧꯖꯤꯛꯇꯒꯤ ꯏꯁꯤꯡ ꯈꯔ ꯆꯥꯏꯔꯒ ꯍꯣꯡꯗꯣꯛꯑꯗꯤ ꯃꯊꯪ ꯊꯥꯗꯗꯤ ꯑꯗꯨꯝ ꯅꯣꯡ ꯇꯥꯔꯛꯑꯗꯤ ꯑꯗꯨꯝ ꯐꯈ꯭ꯔꯅꯦꯕ ꯑꯗꯨꯝ ꯍꯧꯈ꯭ꯔꯅꯤ
ꯀꯔꯝꯕ ꯃꯥꯏꯔꯦꯟꯅꯣ ꯈꯪꯗ꯭ꯔꯦꯀꯣ ꯑꯩꯅ ꯊꯥꯈ꯭ꯔꯤꯁꯦ ꯑꯆꯧꯕꯁꯨ ꯌꯥꯎꯏ ꯃꯆꯥꯁꯨ ꯌꯥꯎꯋꯦ ꯑꯗꯣ ꯄꯥꯝꯕꯤꯁꯦ ꯀꯔꯝꯕꯅꯣ ꯈꯪꯗ꯭ꯔꯦ ꯍꯧꯔꯛꯇ꯭ꯔꯗꯤꯅ ꯀꯨꯡꯅ ꯊꯥꯖꯤꯜꯂꯤꯅꯤꯀꯣ ꯁꯦ ꯁꯤꯈ꯭ꯔꯗꯤ ꯁꯤꯖꯈ꯭ꯔꯦꯗꯅ ꯈꯔ ꯍꯤꯡꯍꯧꯔꯗꯤ ꯑꯗꯨꯝ ꯍꯤꯡꯖꯔꯅꯤ ꯌꯥꯔꯤꯈꯩꯗꯤ ꯊꯕꯛꯁꯦ ꯍꯌꯦꯡꯒꯤ ꯊꯝꯗꯦꯀꯣ ꯑꯩꯗꯤ ꯍꯌꯦꯡꯒꯤ ꯊꯕꯛ ꯊꯝꯃꯗꯤ ꯍꯌꯦꯡ ꯀꯩꯅꯣ ꯇꯧꯗꯦꯕ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯣꯏꯁꯤꯜꯍꯧꯔꯗꯤ ꯍꯌꯦꯡ ꯊꯦꯡꯅ ꯍꯧꯒꯠꯂꯁꯨ ꯌꯥꯔꯦ ꯑꯗꯨꯒ ꯊꯕꯛꯁꯨ ꯀꯣꯝꯃꯅꯤ ꯅꯨꯡꯗꯥꯡꯗ ꯁꯨꯃꯥꯏꯅ ꯊꯣꯡꯅꯥꯎꯗ ꯌꯦꯡꯕꯁꯦ ꯌꯥꯝ ꯐꯖꯩꯀꯣ ꯑꯇꯣꯞꯄ ꯆꯤꯡꯃꯥꯏꯗ ꯀꯩꯅꯣ ꯌꯨꯝꯒꯤ ꯃꯩ ꯊꯥꯜꯂꯒ ꯂꯩꯕꯁꯦ ꯊꯋꯥꯟꯃꯤꯆꯥꯛ ꯊꯣꯛꯄꯗꯧꯅ ꯌꯦꯡꯕꯗ ꯌꯥꯝ ꯐꯖꯩꯀꯣ ꯌꯦꯡꯍꯟꯒꯦꯅ ꯇꯧꯕꯅꯦ ꯑꯗꯣ ꯑꯩꯒꯤ ꯐꯣꯟꯗ ꯚꯤꯗꯤꯑꯣ ꯅꯝꯕꯁꯦ ꯃꯌꯦꯛ ꯁꯦꯡꯗꯦ ꯐꯖꯅ ꯎꯗꯦ ꯀꯦꯃꯦꯔꯥ ꯃꯌꯦꯛ ꯁꯦꯡꯗꯕꯅꯤꯅ ꯚꯤꯗꯤꯑꯣ ꯅꯝꯕꯁꯦ ꯐꯖꯗꯦꯀꯣ ꯅꯨꯡꯗꯥꯡꯒꯤꯁꯦ ꯑꯗꯨꯅ ꯐꯣꯇꯣ ꯑꯣꯏꯅ ꯍꯥꯞꯄꯛꯀꯦ ꯑꯗꯨꯒ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯁꯤ ꯌꯥꯝꯅ ꯁꯥꯡꯕ ꯅꯠꯇꯦꯀꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯦꯟ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯋꯥꯆꯤꯡ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗꯁꯨ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯁꯣ ꯗꯣꯟꯠ ꯐꯣꯔꯒꯦꯠ ꯇꯨ ꯁꯕꯁꯀ꯭ꯔꯥꯏꯕ Good night, ma'am. Good night, everyone. Thank you.